State asigi chingi district sing the khundariba tribal ichilinaw singi hak matpire hiram khudingda awat patana pik thalle haina MPCC ki president K Meghachandrana haikre amadi maitai na lau uba changbada athing bathamlaga kuki sing na changbadana ayaba pibagi thong asi karamba lenga ki thoksil no haina moirangi longmi lupna hanglakle Kurum Jari, ISTB Pau meeting Kabiri Bapum Namaputaram Nok Jari, Pau Sandok Napizari. State Asigi Chingi district sing the Kundariba tribal Ichilinaw singi hak matbire, Hiram Kudingda awat patana Piktale, central government a Paikaliba scheme sing, Akas bill Kaitokpam Ontokle Haina, MPCC ki president Kaisa Meghachandrana, Tengnopal district ki Aimol Satu da Pangtokpa, joint organizational meeting cum interaction program da Haikre. Manipur Pradesh Congress Committee MPCC ge meeting makhada Tengnopal Block Congress Committee na sinduna pangthokpa thoram aduda mahagna makhata na haikibada Tengnopal da lambi thongi phibam asuki matik fatre PMGSY gi makhada paikhatpa scheme khudimak fail oire thabak ningthi na sudana yamlaba senfam kaya lokthokre chahi taruk hena ADC ki mikhal tawdana leiri tribal people sing hak manghanduna thamki tongan ba scheme sing gi khuthang da piba kana ba sing miyam na amata fangdre tongan ba community ki chawkhat thawrang ki damak 15 finance commission Deki lakadaba lupa crore listing kaya gisen fam manghale Bharat Sarkar na paikhaliba Jal Jeevan Mission ki khuthang da miyam da thakna ba ising fanghandre chawkhat thawrangi mingda thabak tawdana thabak paikhatna yamlaba senfam lokthokle haiki Manipur habse masi Noon-Istv khwaidagi ina khunba state ma koi ngambani yundu khudimak thabak piba ngambagi ai koi resource me lei asuma mayam si sinatna lei politician sing adigi sarkar pai ne na pairaga center te la ko khara do thika tanana ba lut to thora ba makoi imung manu sinana bidamakta lei no mayam si pu da amak ko phau rasin ki dei go pothani maram asina ai koi anau ba Manipur amagi da amaga nusidaba amaga dharma ki khenaba leitaba community ki khenaba leitaba naha mayam sing tholaga ngasidi ahongba Manipur ama porokna nabigi matam yore Central Amadi State Force listing tara henbana ngak sel handuna thamlabasu chingkhong chingya da leiriba lawfam kaya law panba ngamhandri pase lawmi lupta security forces listing ama khaktang sinabiu law panba ngamdri pa lawfam sing law panba ngamhange haina moirang kendra apunba lawmi sinmi amade nupilup ki secretary L Manglemna Vigyan Kendra Department of Horticulture amade Department of Agriculture Bistupur district sponsored makada CFLD training program ki sarukam oina Rabi crop awareness program ama Bistupur district ki Tronglaw Bidaleba Ibudog Nongpok Ningtau apan bi harau sangle da pangthokpa thoramda haikre Moirang Kendra apun balawmi sinmi amasong nupi lupna sinduna pangthokiba awareness program ga mari lenana department ki maikaidi ki serukya kiba Moirang Kendra gi manung dagi lakpa lawmi singda law ekar kunlom da thaba konagataba hangamaru mangalmaru urea har kobi full amadi kobi maru kabi maru na chingba polam singsu yenthoki manglemna makhatana Jahi ani helaklaba irang asina Moirang Kendra gi manung da leiba chingkhong chingya ga mandak nana leiba lawfam kaya amati ngasi fauba security leirapasu changhandabana law uba fanghandana thamle nakal amaromdana kuki singna maitai singna uriba lawfam kaya uhandana thamle maitai na law uba changbada athingba thamlaga kuki singna changbadana ayaba pibagi thong asi karamba lenga ki thausil no lengang na thausil haitrabadi lawmi lupta security forces listing amakhak sinabiu uba yadana leiriba lawfam sing law panba ngamhange haiki This lady about Kogi low palog the below missing as a going on over. Hybrid compensation the Mukta Lopuna, Tazilaga, low paloriba, low missing, Pang with the Bigit and Zamso Laxelupa. I think Mercy Tadopiduna Yarvadi, Lopu, low yam, labor, lopus and a low missing, can be duna, low missing, I see, Henama Pangan and Piduna, Lopu, Musum low missing, you put us in window duna yard, the Lopam that you can with a Saruyam in a say highness of Kogi make a diggy, Kanganari. Manipuri and security later is for Siona, like a Miki Maya, the later, but like Maya lady, but see assisting Sina, Lomis Lopumsing, as a Nakpangam, the river, see Lomising the yard of the security listening of things in Navio, Lomising Pulaga, security listening of Dogakoi, Pesembudriki lady, Lamdam, Impalgi Lamdam, Madi Marilena, Lamdam Sida, is that Mapumsing the sun, river, Lotomusi, Canbada, Okoi, Lomi Lup Namang Tazaga, Hibasimazo, government Yapuning Silly.
Sarugyakiba District Horticulture Officer Bisnupur S. Susilana, Department ng asi changsilakliba khongthang asi lawlokpa loiraga, hangduna leiriba lawfam sing matam chupada sangduna leiba lawfam uhenabani haiki. Farmer sinam sa ay ngasi law dul ba maru marang ti agriculture department da sang doribra horticulture department da sang doribra habdi amda darkar oiba ay ngasi pujari ba sina khoi nithamgi maru marang angani ko agriculture pirisu horticulture pirisu akona musiki pandam da karino habida khoi law si no khar matungda hangduna leiba law singja sangduna ta leiba iramdam ama ohensi habi pandam da neba adu bu akona matamsida lamdam sida leiba sinam sura sarkai thabak tawba ngana thabak nati habi khanbiraga lawmi isinnaw isingnasu akoisu habidi mana masine tharaga adigi phauji thar matungda mana masu tharaga akoisu isa isu lai tamhanba yaina aigi family je wata padaba iramdam ama oimasu yaina habi pandam daneba Lakliba November ki tang kunma thoidegi kuntra fawba pangthokani hairiba sangai festival bu yaningdaba fongdoktuna masigi mayokta KCP MC Progressive na nomagi oiba kanglei pakta chathariba general strike asina mahusa ki punsida akaiba piri general strike asina maram oiduna mahai tamfam sang kaya thonglo nakhi lenga ki office sing hanagum mathok pangthokpagi chang nemki khwaranban kaithel yaungna thangal kaithel pauna kaithel amadi BT road ki dukan sing thong hangnakhide Imphal dagi haidoglaga leiriba kaithel macha Singsu thong hangnakhide lambi da mi chatpaki chang nemki athapa amade anakpada chain gadaba gari sing chatpaki chang nemki general strike manungda hauzik fawi oinadi pamdaba thokdok thokpagi paudi leitre Amaromda Chathariba general strike asi Thobal district tasu chauna mamita ke Thobal kaithel yauna district asigi manungda leiriba kaithel pumnamak thonglo nakhe mahiloisang oinamak thing thong hangnakhide lanai loisang pomnamak thonglo nakhi oil pump sing hangnakhide lanai gari khara natana passenger gari sing chanakhidre general strike asina Thobal maikai da chauna chaitheng pikhi Manipur lengangna center na piba guideline in Davana PMGSY phase 3 ki thabak amata Manipur da paikhapa ngamdre haina All Manipur Contractors Association Forum ki convener Thokchom Somarendra na thorakpa cherol amana fongdoragle cherol asina makha taraduna PMGSY phase 3 ki makhada English ngani kun mari ki March 13 ta thabak yankai taruk sanction tawrakraba matungda anirak subo oina thabak nifumathoi amaga sanction tawraktuna thabak marfu taraga taret sure Manipur State Rural Road Development Agency MSRRDA ahanbagi thabak yankai taruki manungda yankai mangagi notice inviting tender NIT English ngani kunmari ki September 12 da thorakhe ani subagi thabak nifuma thoigina English ngani kunmangagi August 18 da NIT thorakhe NIT thorakpada PMGSY gi thabak tawbada sungsoi soidana ngaktuna chatkadaba National Rural Infrastructure Development Agency na piba standard bidding document ado Manipur khaktagi oina MSRRDA gi CEO amade chief engineer na semtokhi PMGSY phase 3 ki thabak tawba ngamdribase MSRRDA RED gi chief executive officer amade chief engineer na chana kanglon thugai rubadagini Manipur da chathariba tender ki matangda CBI da thikarhanbada governor na meeting changbiu haire pau gi marak thana temper break amata lominase Honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti kuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup break imatung taram nokchari pau makhatana pizari
Crafts woman amadi Maira Paibi Luchingbi ima hidang mayum ongbi furai lapam sanahanbi devi laikhidabagi Taret suba kumon tauram Sagolban Nepra Menjor Lekagi furai lapam mandapta pangthokre Tauram aduda matam sangna leibaki tamaka thoktuna laglibi ima thokjom ramani amade ima yumlemba memapusu ikai khumnab utki loinana laikhidrabi ima sanahanbi ki matangda tongan ba akhanga hisingna wangangki Kadana Sinduna Nongmagi Oiba Academic Awareness Program ama Royal Academy of Advanced Learning Top Sifai Imphal West Pangthokre Mayai Kaba Nisana Mahairoi Khunai da piba chaiting haiba theme makhada pangthokpa thoram Kadagi Secretary General Takhelamab Gitchandra Maitaina Resource Person oina slide show kapthoktuna Mahairoi singda Nisana sokhanba kayagi matangda khanghanke Manipur ase Nisa chaba leitaba lamdam ama ohenna bahonabada Mahairoi singi thogdang yamna chaungna lei Masina tungi mirol ama Nisa chadana amade Masamawu faba khunai ama ohenbada yamna chauna mating oigani haiki Loishalakpada maroiba pa amukana bizare State asigi chingi district singda khundariba tribal ichilinau singi hak matpire hiram khudingda awat patana pik thale haina MBCC ki president K Meka Chandrana haikre amadi Maitai na lau uba changbada athing bathamlaga kuki sing na changbadana ayaba pibagi thawong asi karamba lenga ki thawsil no haina moirangi laumi lupna hanglakli Hauzik Fabugi Noon-Istv na sandok chaba Manipuri pau matang sa loizare mireng tabiri bapum namapu amukana kurumjare